Indiada Sajaba Indigenous Aircraft Carrier INS Vikrant Indian Navy ki Kuchta Kusinakre Atuba Matamda Commission Tauragani. Hauji Fawgi Oinadi India gi Oina Aircraft Carrier Amakaglay Madudi INS Vikram Aditya. Hairiba Modified Kip Class Aircraft Carrier asi Indiana Russia dagi layduna 2013 dagi Indian Navy na service ta sizinaba haurakibani. INS Vikram Aditya asi Indian Navy na sizinaragliba asi chahi mapalom suzilakle hauji fawbagi oinadi hairiba aircraft carrier amasi khaktani ekhogi India gi oina sizinariba layriba asi masigi matungda hauji India da sajaba INS Vikrant hairiba aircraft carrier asi Indian Navy gi makutta kusinakre athuba matamda commission tawnabagi damakta honari INS Vikrant hairiba aircraft carrier asi commission tawruba matungda hairiba aircraft carrier asina India gi anisuba aircraft carrier oigedoribani aircraft carrier asida 30 aircraft fawba puba ngambagi capacity adu yawgedori masida MiG-29K fighter jets Kamov 31 airborne helicopter Mi-60 R multi-role helicopter amasung indigenous advanced light helicopters masina chingba asi loinamag yawgedoribani hairiba aircraft carrier asigi top speed asi 30 knots natragana 55 km per hour masigi changda oigini haiduna fongdongnari aduga aircraft carrier asigi endurance haibidi amuktada kayamuk lapna kayamuk sangna satpa ngambage haibidu masina 7500 nautical miles oigedori jahaz asida yawgedoriba weaponsing asigi manungda barak long range surface to air missile system ama yawgedori aduga shooting gun gi oina AK-630 hairiba khulai asi aikoina uba fangedori 45,000 ton lumba warship asi Cochin shipyard 20,000 crore changna sarakibani hauzik saba loiraba matungda Indian Navy da kusinakre Indian Navy na makhogi tawfam thokpa amasung test tawfam thokpa masina chingba si loiraba matungda mu commission tawrakadoribani Warship asi saba matamda changliba masaksing asigi 76% di India gi oina indigenous oina sajaba posai singna loinamak sizinaki hairiba asi India gi oina yamna chawba achievement amani hainasu adumak fongdongnari Warship asida yawgedoriba aircraft sing asigi aviation trial na chingba asi khara waliba na maram oiduna Warship asi commission tawbada matam kharadi adumak changkhigani INS Vikrant asigi drawback ama haiba tare madudi hairiba Warship asida take off ki damakta piriba operation facility stobar asi arumba aircraft singi damakta khudong chadaba khara outdated oiraba system amani haiduna fongdokli masini India gi anisuba Warship aircraft carrier INS Vikrant hauzik lairiba fibam asi ngasigi oinadi video si mata sida losinjarage aduga losilakpasida wafam amataga fongdoksage madudi channel asida thagaliba video sing asigi topic asi amaga mix tawsinabasina maram oiduna viewer singi manungda interest asi manadabanina video ama natragana ama thagalakpa matamda nungaitaba masina chingba thawdosing thokliba asi thoktanabagi damakta content sing asi mix tawdanabagi anauba second channel ama hangjare anisuba channel asigi link asi description da link oina hapcharamge aduga end screen asida video oina so adumak thohanjaramge interest lebiba taragidi suksoi soiduna changduna yengbiyo amasung subscribe tawsinbiramu